Jungi tang taranithoi ing 2019 numit chungba matung pung ama makai tarakpa matamdani Allahabad ki Sadar Vallabhbhai Patel International Airport ta Air India ki flight 171 painabagi ready ta leirame masi ki plane asi Boeing 787 Dreamliner ki plane makhal amani Ahmedabad tagi London ki Gatwick Airport tamna paigadaba aeroplane ne plane aduda passenger sani kuntra crew member tara amadi pilot ani crew member tara adugi manungda iramda Manipur asidagisu sanura anisu yauri makoi ani adudi Kongrai lapur nganthoi sarma amadi lamnanthen singchan ni nganthoi sarma gi phone crash tawraba matung fawa call ring chat ki haina imung manungi maikai dagi phongdok khiba lekre matamduda iramda Manipur di hojik thokliba maitai amadi kuki gi lan asina maram oiraga Manipur government na internet shutdown tawkhiba matamne adubu plane crash tawraba aduda laikhidraba Manipuri chanura ani asisu furup ani maki mamom loisingni plane adubu paigadoriba pilot adudi Captain Sumit Sabarwal mahak asi pung 10,15 ga chatruk plane paikibagi experience leiraba pilot ni aduga magi co-pilot oiriba first officer Clive Kunder ni mahaksu pung 3,000 ga chambri paibagi experience leiraba pilot aircraft aduda India dagi passenger 168 British ki mioi 52 aduga Portuguese taret amadi Canadian ama yaurame airport adu mahusagum yamna ningthina security ki oiba section thorang sing flight ta boarding tawba kudingmak numit kudingi tawba matawgum sab manana tawri plane adu da tongliba mioi ayamba yamna haraukta yamna nungaina plane adu da karakli kanagum bakharadi punsigi oina atopa country amada lairik tamba chatlibani aduga atopa kharana chahi kaya unarudraba imung manungi mioi sing unaba chatlibani marak aduda Pratik Joshi koba London da doctor oiduna leiba aduga India da leihoba magi nupi amadi maza ohumbu London chatnabagi damakta lawba lakhibani magi nupi adusu doctor ne journey adugi numit nini ki mamangda mahak sumana puramba hospital adudagi resign tawkhibani amadi mahaki imung manunga punna London chatnabagi damakta flight aduda tonglaba matung makhoi gi masa ohunga punna selfie ama lawrami photo aduda mayek sengna uri madudi nofet tawna haraukta yamna punsi khongchat amagidamak London chatlibani haiba flight adugi jaga amadana Arjun Patola koba mioi amasu phamle mag asisu hafta amagi mamangda London da lekhidrabi magi napigi asti adu Narmada gi turel da thadaba lakhibani pumnamak loiraduna London da lehuwa pikliba masanupi ani ki manakta amuk hannabagi tonglibani plane aduda matam amagi Gujarat ki chief minister Rufani su London da magi nupi amadi masanupi unaba chatnabagi damakta yaurame asumna plane aduda tongliba miyoi khudingmak magi oiba wari amamanga loinana tongliba ngaktani kanagumba kharana plane adugi thongnaudagi mapan gi saktam yengli aduga atai miyoi kharana mobile da wari sanabasu yauri kanana su khanjalude madudi makhoi khudingmakki punsi wari loirakpa matam adu yauroklani haibadu plane adugi tawgadaba technical check pungnamak loiraduna nubijungba matung pung amaga minute 38 second 38 chatpa matamda runway 23 aduda chelaba matung atiyada paikatpa horaklami plane adugi kaman asi Clive Kunder na oi aduga Sumit Sabarwal na flight adubu monitor tawbani second kharagi matungda flight aduna fit 450 wangna pairame amadi madugi matungda flight adu fit 450 adudagi hena wangkatna paikhidre madugi matung plane adu ikhang khangogdana plane adu mathakta paikatpa ngamdana makhada paitaraklami pung amaga minute 38 second manga chatpa matamda air traffic control aduda yamna mi paiba pilot amagi khonjelna distress call ama tawraklami trust not as if falling mayday pilot ki cockpit aduda control amata ngamdabagi mawongdani madugi matung plane adu leibak makha tamna sum nemtharaklami airport adudagi yamna irap lapna dana BJ Medical College amalai matam aduda BJ Medical College adugi hostel gi nuwijungbagi chak sabagi matam su oirami amadi college adugi satra sing mess hall aduda chak chanari flight 171 adu yamna nemtharakpana plane adugi masaduna pawba horiba upwal sing aduda khetkadauri plane aduna paikalaba matung supnagi second 12 gi matungda BJ Medical College adugi hostel block aduda yaisinduna pokhairame plane aduna paigadaba mafam asi yamna lapana maram oiraga plane aduda thau liter lakh amagi mathakta hapame
Masina maram oiraga plane aduna hostel block aduda yaisenbaga yamna achouba maijau amagum mai haurame. Maikai marimakta achakpa maigi maisa amadi maikhuta thalame. Masi Bharat ki aviation history gi oina khwaidagi yamna sathiba adugumlaba plane crash makhal amani. Plane aduna paikalaklaba matung supnagi second 32 da oikiba fivam. Plane adu yaisilaba matung macet tana kaire. Aduga plane aduna yaisin kiban building mangamak mai hauna saklame. Amadi square meter lising 53 ki akoibada sandoklame. Akoiba aduda plane adugi akaiba macet sing luggage sing maina saktuna taduna leiri. Miyoi punna chani nifu ni thoi tongkiba plane aduda miyoi chani nifu ma thoi gi punsidi loi kirame. Pratik Joshi amadi mahaki family pumnamak aduga Arjun Patolia London da lehuba macha sing unagani haibagi manglan amadi Maithiali Patil Kobi nupi amana mahaki mapada hairame. London yaubaga phone tawrake baba haina. Plane aduda apikpa angang macha tara ni thoi su yauri aduga angang ahumdi masagi sahi ani fawba sudri. Makhoi sing adudi punsi ama hodringai da aroibana hankhre. Amaromda plane aduda Gujarat ki former chief minister Vijay Rupani su plane crash aduda yaurame. Aduga yamna ngakpa amana mahaki yamna kuiraba scooter adugi number su mahakna matam ayamada lucky number ni khanjakhiba number makhal amani 1206 numit adusu tang tarani thoi tha tarukni. Numit adugi miyoi chani nifuni thoi gi manungda supnagi miyoi amakhaktani hingkhiba. Mahaki mamingna Biswas Kumar Ramesh. Biswas Kumar Ramesh hana Bharat masa oiramba aduga haujikna British citizen onkraba miyoine. Mahagasi plane adugi emergency exit seat number 11A da phambane. Plane aduna kairabu matung mahag asi tongana BJ Medical College adugi ground floor dagi tholakhibani. Aduga numit adugi plane kaibagi video sing aduda ukhibani madudi mahagna sokpana maram oiraga ambulance leiba adomda satkhiba adu. Plane aduda Biswas ki mayambasu tonglibani. Adubu mahaki mayamba adusu miyoi chaniga nifumathoi leikidaba aduda yaukhirame. Matam aduda matomta hingauba Biswas masa fawba yamna thajadana yamna atenba matam amada asumna ohenkiba fibam adu. Tamthiraba numit adugi thodok adu kana amatanasu wahaina natragana ithoktuna tengtharabasu loiba nairaroi. Amaromda BJ Medical College adugi ground floor da leiba miyoi 18 gi punsi su loikhi. Amadi miyoi 38 na yamna thina asok apan nanghanki. Hostel adugi mess hall da sak sariba satra satri sing makhoi gi aroiba sak ohenbiki. Mitna uhoba kharan haibada machinda hupkadaba sak adubu chamas aduda yauduna lehobasu thengnaki. Supnagi sahi 10 khaktamak ngairiba Akash Patani kauba nupa macha amasu BJ Medical College adugi hostel manakta mahaki family ga sagi dukan hangba mafam aduda tumduna leiringai plane adugi akaiba machet tasinduna aroiba punsi ohenki. Matam aduda Akash ki mamadi dukan adudagi khara chathoklaga leiba matamne. Matam aduda mahaki machabu kannabugidamakta achakpa mai aduda changshenki. Adubu masasu mai aduna chakpa natana machadudi kanba ngamkhide. Matam abdu phawbadi mari leinaba authority sing ta phawba pau adu loinabak yaukhirame. Amadi Ahmedabad mafum adugi firefighter sahum henbana matam chana laklame. Yamna atenba matam aduda mafum aduda ihan hane yaurokhiba asi Ahmedabad airport adugi security gi damak leiriba Central Industrial Security Force na oiki. Adugi matungda Indian Army, BSF, CRPF, NDRF amadi Western Railway gi team su laklame. Akai atoi marak aduda ahingba amadi Asok Apan Singbu thiri. Asok Apan Singbu hospital da fukutuna laikat narame. Rescue operation adu yamna awaba ama oirame haibadi mafum aduda yamna kuina fawwa maikutana thalame. Matam aduda Ahmedabad Municipal Corporation na manak nakpada leiba lambi sing thingjanki. Hospital buna high alert lauthoki. Matam kuina sakliba mai adusu mutlamde. Masigi crash asina India gi mafam khudingmakta yamna nungaitaba tamthiba paw ama oihlaklame. Miyoi kaya ki punsi loikiba amadi makhoi imung manung singi miyoi singbu awaba tahankibani. Asumna crash aduna maram oiraga laikhidraba miyoi sing adugi masak khangdok nabugidamak laikhidraba sing adugi imungi miyoi singi DNA khongwatuna test tawki. Adubu DNA test tawduna su masak khangdokpa adudi araibadi oiramde. Asumna DNA test tawduna khongdoklaba matung imung manunggi miyoi singda sinaki. Miyoi ba khudingmakna khangningli madudi asuk yamna chawkhalaba matam asida yamna atenba second kharagi matamda yamna thajadaba mawngda
प्लेन अदु मतौ करमना क्रैश तौख्रिबनो हाइबसिने करम्बा मखलगी करी टेक्निकल प्रॉब्लम बु ओइरिबनो अदुगुमलबा ड्रीम लाइनर प्लेन अदु सोशल मीडिया की पोस्टिंग द मागी ओइबो मोड फोंदोंनरखि नुमितु द प्लेन अदुगी पाइखतखिबगी वीडियो अनि यामना थुना वायरल ओइखिबनि एयरपोर्ट अदुगी सीसीटीवी कैमरा दगी उखिबा वीडियो अदुदा उरी मदुदी प्लेन अदुना पाइखलबा मतुंग प्लेन अदुगी स्पीड तपना हंतरकपा अमदी मखादा असुम तारखिबा अदु अतोपा वीडियो अदुना नुपा मचा अमना बिल्डिंग अमगी मतक्तगी नमलंबा वीडियो ने प्लेन अदुना येशिनद्रिङै ममांगी मदुगी वीडियो अदु येंगलिबा मियोसिंगना मागी ओइबा मोड फोंदोंनरखि मदुदी प्लेन अदुगी मसादा असोइबा उरी कनागुंबा अमना लैंडिंग गियर अदु मखादा उरी कनागुंबा खरना राम एयर टर्बाइन अदुगी मरमदा वा हाइरी असुमना सोशल मीडिया प्लेटफॉर्म सिंगदा पुंगसिंग कुदिंगी अनौबा मागी ओइबा मोडसिंग फोंदोंनखि अदुबु तसेंगना मतौ करमना प्लेन अदु बीजे मेडिकल कॉलेज अदुदा येशिनदुना क्रैश तौख्रिबनो हाइबगी असेंबा पाउखुमदी लेइत्रि क्रैश अदुगी मथंगी नुमिता इन्वेस्टिगेटर सिंगना प्लेन अदुगी ब्लैक बॉक्स अमदी कॉकपिट वॉइस रिकॉर्डर फंगलमे इंडिया की एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो AAIB ना प्लेन क्रैश अदुगी इन्वेस्टिगेशन तौबा होकी इंटरनेशनल प्रोटोकॉल की मतुंग इन्ना UK की एयर एक्सीडेंट इन्वेस्टिगेशन ब्रांच अमदी नेशनल ट्रांसपोर्टेशन सेफ्टी बोर्ड NTSB की टीम इन्वेस्टिगेशन अदुगी मतेंग तौनबुगी दमुक्ता इंडिया दा लाकलम इंडिया की DCCA अमदी एयर इंडिया की माइकई दगिसु तोंगाना क्रैश अदुगी मतंग दा इन्वेस्टिगेशन तौरम इंटरनेशनल रूल्स की मतुंग इन्ना असौवा एयरक्राफ्ट क्रैश तौरब मतुंग नुमित कुंथ्रानी की मनुंग द प्रिलिमिनरी रिपोर्ट अमा पिखतकदब मरम अदुना प्लेन अदुना क्रैश तौरब मतुंग था अमा चपचाना हाइबदी जुलाई की तांग 12 दा एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो AAIB ना लमाई 15 पानबा इनिशियल रिपोर्ट अमा रिलीज तौरम मदुगी रिपोर्ट अदुना ड्रीम लाइनर प्लेन अदुना मतौ करमना क्रैश तौखिबनो हाइबगी वाहंगी पाउखुम फंगलंगबदबनी अदुबु रिपोर्ट अदुदगी पाउखुंगी महुत्ता मियोइब खुदिंगमकी वखलदा मखल की वाहंग कया हंगलकली रिपोर्ट ना हाइरी मदुदी एयर इंडिया फ्लाइट नंबर 171 टेक ऑफ तौखिबसी रूटीन की मतुंग इन्ना तौखि प्लेन अदुना 153 नॉट्स की स्पीड ता पाइरमे मदुगी मतुंग 118 नॉट्स की स्पीड फाउवा यौरमे प्लेन अदुगी मसाना 5 डिग्री अमसुंग लैंडिंग गियर ना डाउन पोजीशन ओइकी मसी प्लेन सिंगी टेक ऑफ तौबगी नॉर्मल पोजीशन नुमितुगी वेदर अदुसु यामना मयेक सेंगली करिगुम्बा मखल अमतगी अयतप नत्रगना उदब करिसु लेखिरे अमदी उचेक नत्रगना करिगुम्बा पोसक अमतना प्लेन अदुदा थेंजिनगिबसु लेते अदुबु प्लेन अदुना पाइखलब मतुंग सेकेंड खरगी मतुंगदा प्लेन अदुगी इंजिन अनिमकी फील्ड पोजीशन हाइबदी थाउ थिंगबा नत्रगना थानबा सिजनबा हैंडल अदु कट ऑफ पोजीशन दा लेखि मसिना हाइबदी प्लेन अदुना पाइरिंगे मतमदा प्लेन अदुगी इंजिन अनिमकता चटकदबा थाउ अदु थिंजनखिरम खुदक्ता प्लेन अदुगी इंजिन अनिमक मुटखिरमी प्लेन अदु इंजिन अनिमक मथौ तौद्रबा मतुंग प्लेन अदुगी रात हाइबदी राम एयर टर्बाइन प्लेन अदुदगी थोकलक्लम रात यामना पिकपा अमदी महाकी मथौ असि करिगुम प्लेन अदुगी इंजिन अनिमक फेल ओइरबा मतमदा प्लेन अदुगी मतम खरगी ओइना पावर सप्लाई पिनबा खुलाई मखल अमनी प्लेन अदुगी रात अदु थोकलक्लबसु प्लेन अदु मथक्ता पाइखरपदी ngamlamde viral oikiba video adudasu रात थोलक्तुना लेबदु मयेक सेंगना उनकी मदुगी मतुंग रिपोर्ट की मतुंग इन्ना कॉकपिट की वॉइस रिकॉर्डर द पायलट अमना अतोप पायलट अमदा हंगलम व्हाई डिड यू कट ऑफ हाइबदी नंगना करिगी थाउ थिंजिलेबनो अतोप पायलट अदुना खुमलक्लमे आई डिड नॉट रिपोर्ट अदुदा वाहिसिंग असि करम्बा पायलट ना हाइरिबनो नत्रगना खुमलक्लिबनो हाइबदी बंदे एविएशन एक्सपर्ट की मतुंग इना बोइंग 787 की फ्यूल कंट्रोल असि सोइबदगी फाउ लेथोक लेसिन याबनते स्विच खुदिमक्ता मसागी सेफ्टी गार्ड अमा याउजे अमदी फ्यूल कंट्रोल अदु ऑफ तौगे हाइरबदी मखाद चिंगलगा ऑफ तौगदबनी फ्यूल कंट्रोल स्विच अदु सारकबा मतमदा सोइबदगी फाउवा लेंगबा यादनबा मौंगदा सारकलिबनी क्रैश तौद्रिङै ममांगदा पायलट अदुना फ्यूल कंट्रोल स्विच अदु अमुक हन्ना ऑन तौरमे अमदी इंजिन अनिदुगी मनुंगदा इंजिन अमदी फंक्शन तौबा हौरक्लमे अदुबु अनि सुबा इंजिन अदुदी फंक्शन तौरमदे मतम अदुदा मखादा तारखरबा प्लेन अदु मथक्ता पाइखतफा हाइबसी अरुबो ओइरमे अमदी पायलट सिंग अदुना प्लेन अदु कंट्रोल तौबा ngambagi wangmada laiki matam aduda pilot amana ATC da emergency signal mayday hairaklam adubu karisu kanabadi oiramde numichungba matung pung amaga minute 38 second 13 chatpada black box aduna record tauba adu loikiram madugi matung plane adu BJ Medical College की hostel block अदुदा येशिलमे रिपोर्ट की मतुंग इना प्लेन अदु असोइबा करिमता लेखिदे अमदी
technical gi oiba asoiba amata su laikide aduga servicing gi valid ki matam asi May 2026 fawba ori plane aduna paidringai matamda plane adugi maintenance pumba tawki plane aduda pokhaiba yaba posak su amata yaukide madugi matung plane Boeing 787 gi manufacturing company gi mathakta karigumba makhal amata gi action laukat kibagi kudam phangide adubu report adudagi na thairaklaga US Federation Aviation Administration na December 2018 da hairiba Boeing makhal asigi mahaki fuel control switch asigi locking feature adu fail oibusu yawi haina bal maram aduna matomda switch adu off oirakpasu yawi hairi matam aduda investigator sing aduna Air India gi mafamda madugi question adusu hangki adubu Air India gi maikaidagi madu advisory mandatory oidi haina khumli madugi matung fuel control switch adu off tawkhibagi oithokpa yaba makhal ahum thokna nainaki ahanbada pilot amana tawgi yauna natragana soibadagi fuel switch adu off tawribra ani subada technical natragana mechanical failure oibadagi matomtagi off tawkhibra ahum subada karigumba mapangi oiba maram amana fuel control switch adu off oikibra haibachine matang asida leiribo wafamdi human error na oirabra natragana technical problem na oiribra haibachine adubu report ki matung inadi technically plan adu karimata tawdi haibachine amadi pilot ani na wari sakhiba aduna su takli madudi makhoi ani na kanana su tawdi haibadu masina maram oiraga makhan makhal gi wakhal amuk pokhal madudi pilot ani tugi marakta pilot amana tawgi yauna tawraba matungda hangjinaribra natragana khumjanaribra haibasine report adu laktaba matungda national amadi international media singda makhal makhal gi anaw anaw wakalon sing amuk phungtoknaba horaki kanagum kharana human error oigani aduga foreign media singna cockpit confusion fawwa oiba yai haina phungtoknaraki matam aduda the Wall Street Journal kauba paper amada mayek sengna iri madudi pilot Sumit Sabarwal na full switch adu off tawkhibani haina aduga first officer Clive Kunderna Sumit Sabarwal da karigi thinglibano haina hangli matamduda Sumit Sabarwal na aina tawdi haina khumli report asigi sumnagi line anikhak asina yamna akanba safu ama Indian pilot sing da piki masigi report asina maram oiraga India gi pilot union su tholaklame Airline Pilot Association of India ALPA hariba union asi India gi pilot Chanipan gi matakta member oirebani ALPA gi president captain Sam Thomas na hairame madudi investigation asina maru oina plane adugi crash adu pilot ki asoibada oina taisinaba hotnari haina masina pilot ki mingchat pu thian naba honare amadi report adu kana amatagi official oiba signature amatasu yaudi haina phongloki amadi investigation committee aduda qualify oiba pilot amatasu yaukhiba laite haiki black box voice recorder aduda conversation adu subnagi line ani khaktamak puthokliba karigino punbo ina report aduda pandriba karigino haina pilot union aduna wang hangli pilot union aduna amuksu makha tari madudi pilot anidugi apunba voice record khanghanbiu madu natrabadi pilot ta blame tawba adu yaba ngamloi haina masina maram oiraga ALPA ne Indian Commercial Pilot Association amadi International Federation of Airline Pilot Association ga khupsam narame matam aduda Indian Commercial Pilot Association ICPA na statement ama laukthokhi madudi preliminary report asina maram oiraga phongliba waw adu sapchaba evidence leiraba matamda phongnaba phongdok United Kingdom gi aviation consultant amadi former air crash investigator nasu hairi madudi report asina mayek sengna pidrabani na wahang khaya ama tholakani haina aviation operation professor amada su phongdokhi madudi asigumba wahi paring amana pilot ki asoibani haina maral sibudi yaroi haina FAA na 2018 gi matamda aviation community singda alert oina ba khangan ki laikre madudi aircraft Boeing 737 asi fuel cut off switch ki mechanism asi disengaged oi haina masina maram oiraga switch sing adu soibudagi thenglubada cut off tawkhibasu yai haina adugumba switch adu Air India gi flight 787 da su yauribani report ki matung inna Air India gi switch adugi inspection amukta tawkhiba leite switch adugi manungda mechanical problem oirabra haibasisu asawu wahang amadi oir captain Sam Thomas na makata na hari madudi report asida su mayek sengna takli switch adugi malfunction gi asoibasu oiba yai haina aduga karigidamak pilot da blame tawribuno haina malem pumba supnagi wahai faring ani aduna maram oiraga pilot sing da blame tawbagi wari oina tawnari Boeing adugi amadi Air India gi asoiba singbuna losinduna thambagum karigumba Boeing natragani Air India gi asoibani hairabadi yamna chauna makhoigi mathakta
company marai chaitharakkpa tari 787 Dreamliner plane June gi tang 12 English ani kumanga da Ahmedabad ki BJ Medical College da yaisinduna kaikhi masigi plane asimak 2021 gi November thada London dagi Hyderabad ta pairaklam plane aduna paikhalagba matamda ikhang khanguduna thau yurakpadagi Turkey gi anakpa airport amada emergency landing tawkibni 12 June 2025 numit asigi crash tawdringai pung kharagi mamangda plane asimak Paris dagi Delhi amadi Delhi dagi Ahmedabad ta pairaklam masigi matamda plane aduta tongakpa Akash Batsa koba miyoi amana plane adugi manungi video ama namlam video aduda mahakna hairami madudi plane adugi manungda AC fazana mathau tawde amati entertainment screen adugi remote adugi button fawa mathau tawde haina wari si masigi plane asi khaki nate mamangda thokiba chap manaba Boeing singisu wari ne matam kharagi mamangi wari dasu karigumba asoiba kharadi adumak oiduna lakli 29 October 2018 gi matamda Indonesia gi flight take off tawraba matung minute 16 gi matungda crash tawki miyoi kaya gi punsi loiki masigi matung tha manga gi matungda March 2019 gi matamda Ethiopian Airlines ki flight take off tawraba matung supna gi minute 3 gi manungda crash tawduna miyoi kaya gi punsi loiki plane asimak Boeing 737 gi Max plane ngaktani amadi plane animak yamna nauriba ngaktani plane atugi faulty design na maram oiraga kaikhibani masigi matung Boeing makhal asigi case yamna lairi kaikhidaba oirabasu yamna aruba isu thengnakibasi 2013 gi matamda Japan Airlines ki Dreamliner plane ama lithium ion lead battery sagalakpuna maram oiraga ground da lairingai matamda plane adu mai haurakla 2023 gi matamda Ethiopian Airlines ki Boeing 777-8 ta plane aduna paikhalakpa matamda cockpit aduda maikhu karakhi masina maram oiraga plane adu emergency landing tawba takhi 11 March 2024 da Litam Airlines ki Boeing plane amasu malfunction gi asoiba leibudagi khanghoudana makhada tarakadawrami matamduda cockpit adugi switch design adu asoibana maram oiraga tawbani khangki asigumlabo Boeing makhal asi Boeing gi masagi company da thabak tawba miyoi singna fawba tongbada akibu poi haina fawba phongdokhiba laikre masina tagle masagi company adugi plane adu fawba makhoina thajaba leite haibadu Boeing adugi employer kharna su hairi madudi plane adu sabu matamda asoiba khara adum yawi haina worker sing aduna asoiba sing adu hairu rabasu makoibu madugi maramda tumina leinaba khangalli haina phongdokli Joseph Clayton koba worker amana magi roina bida hairami madudi nangi punsida Dreamliner plane da sungtong tongganu haina Dreamliner plane adugi engineer amana su phongdokhiba laikre madudi ohongbo makhalgi pot sizinanaba hotnabada mafam kaya da partsing adu sahanbana maram oiraga partsing adu assemble fazana tawba ngamdaba amadi part amaga fit oide haina fawba phongdokli amadi fit oina leitabana maram oiraga nungsit ki safu da fawba kaiba yai haina asigumlabo Boeing company asida aviation gi maikaidagi masagi profit tagi passenger singi safety dana hena thabak tawnaba su khangan khiba laikre 12 June 2025 ta kaikhiba plane asi sahi 15 gi mamangda sakhiba plane makhal amani report adu laktringai nominee gi mamangda Directorate General of Civil Aviation na Boeing 787 amadi 737 asiguma model gi plane sing asigi fuel lock mechanism fault leibra yengsinaba notice su thakre madugi matung Air India na su paukumpira khre madudi Air India gi flight sing da fuel control switch sing da issue amata leite haina amadi Air India na warep amasu lauki madudi matam khudingmakta Air India na 171 haiva number asigi flight singi number oina sizinararoi haina asigumlabu khudongtiba tokdok asigi matungda Aircraft Accident Investigation Bureau India gi regulators America amadi Britain gi aviation experts sing yauna investigation makhata na satha nabagidamak investigation report asi phangnaba honabada sahi amagi matam laukhigani haina phongdokle adum oinamak investigation phana satharabasu laikhidraba miyoising adugi thawaidi halaklaroi adubu imung manungi miyoising amadi miyamnadi soidana asengbo adu ngairi numit adugi plane crash aduda laikhidraba miyoi khudingmakki thawaina ingna sikna leibo oirasunu haijabugaloinana Hemchandra Soibamna tabiribu khudingmakku amukka henai ikognona kurumjari